ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗ ꯆꯠꯀꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯔꯤꯇꯟꯒ ꯁꯤꯅ ꯇꯥꯡꯈꯨꯜꯒ ꯀꯩꯅꯣ ꯌꯥꯝ ꯇꯥꯕ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗ ꯁꯨꯝ ꯏꯔꯨꯕ ꯑꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯆꯠꯀꯦ ꯇꯧꯕꯀꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦꯀꯣ ꯑꯗꯨ ꯑꯩ ꯃꯈꯥꯗ ꯀꯨꯝꯗꯣꯏꯅꯤ ꯃꯈꯥꯗ ꯀꯨꯝꯃꯒ ꯍꯧꯖꯤꯛ ꯃꯐꯝꯗ ꯃꯣꯔꯥꯒꯁꯦ ꯂꯣꯏ ꯄꯥꯏꯔ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯃꯣꯔꯥꯁꯨ ꯌꯧꯔꯦ ꯌꯦꯟꯁꯨ ꯌꯧꯔꯦ ꯂꯣꯏ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯝꯃꯛꯇꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤꯀꯣ ꯐꯖꯔꯦꯍꯦ ꯆꯧ ꯀꯩꯗꯧꯔꯦ ꯄꯟꯒ ꯂꯩꯔꯕꯣ ꯄꯜꯂꯕꯅꯦ ꯁꯣꯝꯗꯁꯨ ꯃꯤ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯤ ꯌꯥꯝ ꯂꯥꯛꯅꯔꯦ ꯃꯐꯝꯁꯦ ꯐꯖꯕꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯧꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯁꯤꯃ ꯂꯩꯔꯦ ꯁꯤꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯦ ꯑꯗꯨꯒ ꯁꯤ ꯌꯦꯡꯗꯣꯏꯅꯤ ꯁꯤꯗ ꯑꯃꯨꯛ ꯇꯧꯗꯣꯏꯕ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯂꯩꯔꯦꯀꯣ ꯌꯥꯝ ꯌꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤꯁꯦ ꯏꯔꯤꯕꯔꯅꯤꯀꯣ ꯃꯈꯥꯒꯤꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯁꯣꯝꯗ ꯑꯥꯗꯁꯨ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯛꯄ ꯄꯥꯔꯇꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯄꯥꯔꯇꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯈꯥꯗꯁꯨ ꯏꯁꯤꯡ ꯆꯥꯏꯕꯤꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ lôi sưu đều có phù đâu bữa gì chứ đâu chị nè cây yên đi chị yên đi đi cơ chị yên đi mà chị khoai mà ruồi thôi chứ rồi đây chị mà lại đấy anh thấy cái hơi chứ mày em cần lâu xí lên đi cơ em cần lâu xí lên ada ini lemkan siau re mai siau re tung bat apa ini gas tok le gas ni tado không sắc phèo chứ cân này chừng rồi đấy cô khôi mi khác tàu bắt chết bên này mi khôi mi mà anh đi đây đấy mi mà anh đi đây đấy ahum mari manga yeah khôi guru chứ yên cái nó phơi đi này Jadi mana masih macam apa ni? Ada gua kunci nak nara. Jadi main mula, jasa. Itu jasa mula orang. Semua foto kurang aja sini.
ꯆꯣꯡꯃꯤꯅ ꯈꯔ ꯅꯨꯡꯉꯥꯏ ꯃꯥꯜꯂꯦ ꯅꯨꯄꯤꯒ ꯌꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏꯗꯤ ꯌꯥꯝ 야래 어제 이싱 그 옹을 lấy cái nó gas to hold rồi này ya nó bớt mini nè ya nó bớt xem 좀 농포도 람항도 찰라가 좀 통나 탁다나 떠오지 아두주 분식이 mahau amanida aduduna masida koi thabak tawdebe sendaina ka sum aduga nadugi akoi leifam dagi khabi lape kilometer 10 kilometer tara amuk chalaga layamni wasigi return gi hetna changa paido return da gi hajal laga laidoni ba ado ising chaibi makon jina konjio su pasan tadre ado na mayam yenga se phadana ado mayam na sumsoi soidana subscribe su tobiramu like su tobiramu ado share su tobiramu mayam ko ado di thăm bà tao ngay đây vlog cái nào Jangan suwe jo botol manung deh mu suwe. Sina sing sile. đi cái đó kìa Magi mathibung marin chemada mathib maring ngese loi paitok tore sembabu marin do loi paitok tore ko coba lo coba coba Keba, Brini, hey, Brini lo, silo. Mafam dia tu fazer bini, fazer baca. Ising yang tarakan yang fazer tu ni bako, aduh ajukan saya ising yang kan tadri bak. Aduh, ya picnic spot gitu ya. Allah. Kalian last tak? Thôi không đi tầng hai thì gai hết này. Gai đây, ăn chưa? Cái sang mình có hồi gì hết ạ? Mana kau pujari? Dari. Tuh, ma, ada kan fish aja ura, musie. Oh my god! Wow! Tuh, ma ada kan fish ini kok. Nupi lấy tao chứ, mà tụi kia wow nó gì đi này, chắc thông minh nào mới lấy tao vậy, phi chú minh nào mới lấy tao vậy, mà chỉ là wow cái gì đấy nói thì không có chứ ta,
ꯁꯤ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯌꯥꯝ ꯋꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯐꯖꯕ꯭ꯔꯗꯤ ꯈꯜꯂꯦ ꯁꯣꯝ ꯁꯤꯗꯅ ꯋꯥꯇꯔꯐꯣꯜ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯆꯥꯛꯇꯤ ꯄꯨꯔꯛꯇꯦ ꯏꯟꯖꯥꯡ ꯈꯛꯇꯀꯣ ꯁꯨꯝ ꯆꯨꯝꯅ ꯑꯗꯨꯒ ꯃꯥꯅ ꯀꯟꯅ ꯐꯤ ꯁꯨꯔꯤꯅꯦ ꯃꯥꯅ ꯁꯣꯝꯗ ꯐꯤ ꯀꯟꯅ ꯁꯨꯔꯤꯕ ꯃꯤ ꯂꯥꯏ ꯃꯥꯟꯅꯗꯦꯀꯣ ꯃꯤ ꯄꯨꯟꯁꯤꯁꯦ ꯑꯃꯒ ꯑꯃꯅ ꯃꯥꯟꯅꯕ ꯌꯥꯄꯣꯠꯇꯦ ꯍꯧꯖꯤꯛ ꯆꯥꯕꯈꯩꯁꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯆꯥꯕꯈꯩꯁꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯒ꯭ꯔꯨꯞ ꯑꯃ ꯑꯃꯨꯛ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯈꯥꯗꯁꯨ ꯁꯤꯒꯤ ꯃꯈꯥꯗꯁꯨ ꯈꯔ ꯑꯃ ꯂꯩꯔꯦ ꯌꯦꯟꯁꯦ ꯇꯞꯇꯥꯈꯩ ꯆꯥꯁꯤꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯛꯄ ꯃꯐꯝꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯅꯤ ꯈꯜꯂꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯧꯔꯤꯅꯦ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯌꯧꯁꯤ ꯑꯃꯨꯛ ꯇꯥꯟꯅꯔꯤꯅꯦ ꯀꯩꯗꯧꯗꯣꯏꯕ ꯁꯤꯗ ꯑꯃꯨꯛ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯆꯣꯟꯅꯤꯡꯗꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯃꯨꯛ ꯂꯨꯊꯣꯛꯈ꯭ರೆ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯨꯊꯣꯛꯄꯗꯤ ꯇꯜꯂꯦ ꯏꯁꯤꯡꯁꯨ ꯌꯥꯝ ꯀꯟꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯠꯅ ꯑꯗꯨꯝ ꯎꯂꯦꯕꯀꯣ ꯏꯁꯤꯡꯁꯦ ꯃꯣꯠꯂꯦꯕ ꯑꯗꯨꯗꯨꯅ ꯇꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯗꯨꯝ ꯁꯤꯁꯦ ꯏꯔꯨꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯇꯜꯂꯦ ꯑꯗꯨꯝ ꯐꯖꯕꯗꯤ ꯑꯣꯏꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯏꯔꯨ ꯂꯨꯖꯕ ꯂꯣꯏ ꯆꯣꯠꯂꯦ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯆꯣꯠꯅꯤꯡꯗꯕꯩ ꯀꯌꯥ ꯆꯣꯠꯇ꯭ꯔꯦ ꯑꯗꯣ ꯈꯣꯡꯒꯁꯦ ꯈꯔꯗꯤ ꯆꯣꯠꯂꯦꯕꯀꯣ ꯑꯗꯨ ꯑꯁ ꯌꯥꯝ ꯋꯥꯔꯦ ꯀꯥꯈꯠꯄꯗꯤ ꯁꯤꯗꯤ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯐꯥꯗꯦꯕꯀꯣ ꯀꯥꯈꯠꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄꯗꯒ ꯑꯗꯨꯝ ꯁꯤ ꯒꯥꯔꯤ ꯂꯝꯕꯤ ꯌꯧꯔꯦ ꯁꯤꯗꯤ ꯁ꯭ꯀꯤꯟ ꯀꯨꯟꯊ꯭ꯔꯥ ꯈꯛꯇꯒꯤ ꯋꯥꯔꯤꯅꯦꯕ ꯑꯁ ꯋꯥꯔꯦ ꯉꯁꯥꯏꯒ ꯆꯥꯔꯒ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄꯁꯤꯗꯤ ꯋꯥꯏꯑꯦ ꯃꯣꯔꯥ ꯄꯥꯏꯕꯅꯤꯕ ꯃꯣꯔꯥ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯄꯁꯤꯗꯤ ꯋꯥꯏ ꯃꯦꯝ ꯋꯥꯏꯀꯣ ꯃꯁꯤ ꯂꯦꯝꯕꯁꯦ ꯊꯧꯁꯤꯃꯛꯇ ꯉꯥꯏ ꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗꯩꯅꯣ ꯁꯤꯗꯤ ꯀꯨꯝꯕ ꯊꯛꯑꯝꯃꯗꯤ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯇꯥꯕ꯭ꯔꯣ ꯍꯥ ꯇꯥꯏꯀꯣ ꯆꯥꯏ ꯄꯩꯁꯥ ꯄꯤꯗꯨ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯗꯦꯀꯣ ꯆꯥ ꯊꯛꯄꯒꯨꯝꯕꯗ ꯑꯆꯥꯄꯣꯠꯒꯨꯝꯕꯗꯤ ꯆꯥꯕ ꯌꯥꯏ ꯆꯨꯔꯨꯞꯒꯨꯝꯕ ꯊꯛꯀꯅꯨꯀꯣ Sinago, hindi. 옛날에 회장 이제 뭐 이제 세반 거. Di ba uda? Shining. 소리 Sorry. Go. Pull. Hey. Hey. Kasi pull. Sorry. 뭐 이제 말고 뭐자 제 옛날에 회장 이제 뭐 세반 있는 거 야? 뭐 이제 세상 지금 아시나 굶네 mấy cháu rồi ba lô ba tra gì này cô anh ba tham ăn gì đây chú hết thằng mà
분시덕이 저기 닦아 아니 찬다 레오르게 산토포레 좀 더 그런 거 너 잘로 지혜. 아이 손다 불 따봐 이래봐 야트레 손다 Jalan yang nganu ramacasi kanang ngari nganu do singa kacang ko ye wala je we cinjak kita je lokyo ni bija adogi lokyo ga di manare ko moi mawong wala jul mana singa kacang ado singa piwa singa aduh dia tuh ya berani kadai film teruk miteruk nih kok miteruk nih cado dia nih aduh jadi si ani pilih ke jadi momen jadi jalan nih nganu nang ya ro ni ko man dia ngon nang phar